India ki President Ram Nath Kovind na khuyek piduna ngasi thokiba gazette notification amana Bengal Eastern Frontier Regulation 1873 Manipur da extend tawbuga loinana state asida ngasidagi inner line permit chanaba hore Hauzik chathariba Lok Sabha mifam da Union Home Minister Amit Shah na Manipur da inner line permit chana halagani haina haukiba December 8 da lauthokraba matung numit nini leiraga Ministry of Home Affairs na the adaptation of law 2019 ngasi issue tawraduna Manipur da Bengal Eastern Frontier Regulation 1873 chana hankhibani Arunachal Pradesh Nagaland amasung Mizoram gi matungda ILP chanaba India gi mari suba state ase Manipur no oiri ILP chanaba state singda mapa leibak tagi natraga leibak asigi atopa mafam singdagi miyamna lakke hairabadi mangjona na leingak tagi ayaba ama lawba mathau taribani hiram masiga mari leinana Chief Minister Nongthonbam Birena Manipur da ILP chana halagani haina Union Home Minister na thamkhiwa wafam thabakta onthoktuna gazette notification thokre masigi damak aikhoina harauba phongdok minasi haina phongdokre Chief Minister Secretariat da Conference Hall da ngarang paumi singa unabada Chief Minister Nongthonbam Birena wafam se haikibani Union Home Minister na lauthokiba wafam thabakta onthopaga loinana ILP Manipur da extend tawre Manipur da ngasidagi ILP chanaba hore Union Home Minister Amit Shah na Parliament da assurance pikibaga loinana thabakta onthorakpani Gazette notification thokibaga loinana ILP khudaktagi chanaba haukhre Manipur miyamna matam sangna tanarakpa ado phangle mase yamna nungaiba amani masigidamak Prime Minister amadi Home Minister bu thagatpa phongdoli State sigi yelhomi sing law asigi makhada protect tawragani Central leader singna state asigi miyam gidamak khallaga positive oiba khongthang ase atenma matamgi manungda laukhatkibani Civil society organization sing maira paibi political party kayana ILP chana hanaba khongjang kya sangsinduna lakhibani Illegal migrant sing check tawnabagi thabak paikhatpa hawragani ILP chanabagi mari leinaba process sing ado hauzik central government na paikhatlagani State sigi border area singda mitop sing changthok changsin gi check chathaba hawragani India gi state singda NRC gi thabak paikhatnaba central leader singna mieng changli state asida su NRC gi thabak paikhatkani aduga state sida agitation tawbada amanga ta tholakpana singba yawbu singi mathakta chap chaba thabak laukhatkani FIR panduna mioi sing aduna thabakna singba changnaba honarakpada khudong chadaba mayok narakani hainasu mahakna phongdokhi aroi bada pawbilai news leader gi video yengdiri bu khuding makko thagatsari